Liangway Naga Furup na masing yam na kundaba sa may police station ni Manung San Makangla Tongbida Kuki Kulay Paipasin nong may kapsilakre. MP News na pangpapawda nga nung til Kangpopi Bazar manakta nga Naga Furup biyoy ani na tong pagariya maga Kuki Kulay Paipasin na tong pagariya maga. Tay na bada korat kenaki hairi. Todo ko mari lain na may kay ani na wari sana bada kol wangkat narak tuna saw narak patiki Kuki Kulay Paiba manan nong may masama. Naga masama da nong may putok tuna kap na hondarak pada Naga masada nong may edu makada intok pada nong may muruk kaptok laki adubu asok pani yaw kiti thodok odana maram morega kuki di Naga ani barata umkhan daratuna senapati area da ganang dagi haudana kuki sing salak payaroi haidana ating matam ke thodok asigi mata da kuki sia so singna Naga sia so singna wari sanaduna warisin purana bakan haisaraki adubu hazu phawgi oinadi wari sanabadi leitri hairi thodok adana maram orega furuboni gi barakta umkhan adana leiringai da ngarang nimdam pung ni pan khar helak matam da Naga frupna mapung oina kundaba Imphal West District ke Sagmai Police Station akon bakangla Tongbida Kuki Kulay Paibas singna Kenjang amadi Gampi Pai Village rom tiki nongmai kablakibani Naga Puruk ki kunja singi mai kai dagi sun makoi gi laisaba nongmai sing putoktana hanbadaki Kuki singna nongmai kalak badu lekhi hairi amaromda Kuki Kulay Paibas singna nongmai kalak ki pawdo hek pangbaga Sagmai Police Station ki OC na lusing Imphal West Police ki team laktana makata na paano ta sing toktana basakin thorang lokhat ki hairi